ꯃꯌꯥꯝꯕꯨꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯐꯨꯗ ꯐꯪꯕ ꯂꯥꯏꯒꯤ ꯃꯆꯥ ꯂꯥꯏꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯕ ꯃꯆꯥ ꯄꯣꯛꯆꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯃꯤꯁꯤꯡ ꯄꯨꯟꯗꯨꯅ ꯐꯅ ꯅꯨꯡꯉꯥꯏꯕ ꯐꯅ ꯍꯔꯥꯎꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯠꯇꯕ ꯂꯩꯌꯥꯝ ꯍꯤꯡꯆꯥꯕꯁꯤꯡꯅ ꯑꯐꯕ ꯂꯥꯏꯁꯤꯡꯒꯤ ꯂꯩꯔꯩꯄꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯅꯤꯡꯊꯧꯅ "ꯇꯥꯔꯤꯕꯔꯥ ꯃꯃꯥ? ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯍꯤꯡꯆꯥꯕꯁꯤꯡꯒ ꯄꯨꯟꯕ ꯂꯥꯏ ꯈꯔ ꯌꯥꯎꯕꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯄꯥꯛ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯃꯐꯝ ꯆꯥꯕ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯍꯧꯁꯤ, ꯑꯗꯨꯒ ꯂꯥꯟ ꯑꯁꯤ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯧꯔꯨꯅꯕ." ꯂꯥꯏꯔꯦꯝꯕꯤꯅ "ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ? ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯃꯃꯥ ꯑꯩꯒꯤ ꯃꯕꯨꯛ ꯊꯛꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯏꯕꯥꯅꯤꯅ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯣꯏꯗꯣꯏꯁꯤꯕꯣ?" "ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯃꯃꯥ, ꯑꯗꯨꯕꯨ ꯏꯆꯥ ꯑꯁꯤ ꯐꯠꯇꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯣꯏ ꯁꯔꯨꯛ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯊꯩꯗꯣꯛꯁꯤꯅꯦ ꯃꯃꯥ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯏꯆꯥ ꯅꯠꯇꯦꯅꯦ, ꯑꯗꯨꯅ ꯐꯠꯇꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯊꯩꯒꯅꯤ?" "ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗꯤ ꯃꯥꯂꯦꯝꯗ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯑꯁꯤ ꯀꯅꯥꯝꯇꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯆꯐꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯁꯤ, ꯑꯗꯨꯒ ꯆꯍꯤ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯑꯩ ꯑꯃꯨꯛ ꯂꯧꯔꯨꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯟꯁꯤꯁꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯅꯤ." ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯗꯨ ꯀꯟꯅꯤꯡꯕꯅ ꯂꯥꯏ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯧꯁꯤꯡꯗ ꯅꯠꯇꯅ ꯃꯍꯩ ꯀꯌꯥ ꯑꯃ ꯁꯣꯜꯂꯒ ꯂꯥꯏ ꯅꯤꯡꯊꯧꯅ ꯃꯥꯂꯦꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯃꯆꯥ ꯄꯣꯛꯆꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯐꯨꯝꯖꯤꯜꯂꯝꯂꯒ ꯑꯃꯨꯛ ꯂꯩꯔꯩꯄꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯛꯄꯗ "ꯇꯥꯕꯤꯔꯤꯕꯔꯣ?" "ꯇꯥꯏꯌꯦ, ꯀꯩꯗꯧꯔꯦ?" "ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯪꯗ ꯑꯉꯥꯡ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯃꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯑꯩꯒꯤ ꯐꯤꯖꯤ ꯌꯥꯟꯗꯨꯅ ꯀꯣꯏꯅ ꯏꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ?" "ꯃꯪꯕꯨ ꯀꯩꯅꯣ, ꯑꯩꯁꯨ ꯑꯗꯨꯝ ꯎꯏ, ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯒꯕꯨ ꯑꯉꯥꯡ ꯎꯗꯅ ꯀꯔꯤ ꯎꯗꯣꯏꯅꯣ?" "ꯍꯟꯗꯛꯀꯤ ꯈꯨꯎꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯤꯌꯦ, ꯑꯗꯨꯒꯤꯅꯤ." "ꯀꯩꯅꯣ ꯈꯨꯎ ꯃꯥꯟꯅꯗꯦꯕꯣ?" "ꯊꯥ ꯑꯃ ꯐꯥꯔꯛꯂꯦ ꯑꯩꯅ ꯎꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯪ ꯑꯃꯠꯇ ꯃꯪꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯒꯤ ꯃꯪ ꯅꯠꯇꯅ ꯑꯉꯥꯡꯗꯣ ꯑꯃꯨꯛꯁꯨ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯀꯤꯕ ꯐꯥꯎꯏ, ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ." "ꯅꯪꯒꯤꯗꯨꯗꯤ ꯄꯥꯟꯖꯤ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯇꯧꯔꯁꯤ." ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯊꯦꯝꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯃꯨꯛ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃꯗ ꯂꯥꯏꯒꯤ ꯃꯆꯥꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯀꯞꯄꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯇꯩ ꯑꯇꯥꯕ ꯃꯤꯁꯤꯡꯗꯤ ꯇꯝꯅꯔꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯩ ꯄꯥꯏꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯔꯣꯝꯗꯅꯣ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ "ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯃꯇꯣꯟꯗꯅꯤ." "ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯃꯇꯣꯟꯗꯅꯤꯅꯦ, ꯈꯔ ꯀꯟꯅ ꯂꯥꯎꯅꯦ ꯅꯨꯄꯤ." "ꯂꯥꯛꯏꯁꯤꯗꯤ ꯑꯩꯅ ꯃꯪꯗ ꯑꯉꯥꯡ ꯑꯃ ꯇꯣꯏꯅ ꯎꯕꯒ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒ ꯌꯥꯝ ꯊꯥꯖꯗꯅ ꯆꯥꯟꯅꯔꯛꯏꯌꯦ ꯅꯨꯄꯥ." "ꯅꯪꯒꯤ ꯃꯪꯗꯣ ꯆꯨꯝꯂꯕꯗꯤ ꯐꯅꯤꯗ, ꯑꯗꯣ ꯅꯨꯄꯤ, ꯑꯉꯥꯡꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜꯗꯤ ꯍꯧꯖꯤꯛ ꯇꯥꯔꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯗ." "ꯏꯕꯥꯅꯤ ꯉꯁꯤ ꯑꯉꯥꯡ ꯄꯥꯝꯕ꯭ꯔꯕꯨ ꯇꯝꯅꯕ ꯑꯣꯏꯅ ꯑꯣꯏꯔꯝꯗꯅꯕ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯤꯅꯤꯁꯦ." "ꯍꯩꯍꯩꯗꯦꯍꯦ, ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨ." "ꯁꯤꯗꯤ ꯂꯩꯅꯨꯡꯗꯩꯅꯤ, ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕꯁꯤꯗꯤ." "ꯂꯩꯅꯨꯡꯗꯒꯤꯕꯨ ꯑꯉꯥꯡ ꯀꯞꯀꯔꯅꯦꯍꯦ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ?" "ꯃꯥꯅꯤꯅꯦ, ꯂꯩꯅꯨꯡꯗꯩꯅꯤꯅꯦ, ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕꯁꯤꯗꯤ." "ꯅꯨꯄꯤ, ꯌꯨꯝ ꯆꯪꯂꯁꯤ,
ꯁꯤ ꯕꯨꯠ ꯄ꯭ꯂꯦꯠꯀ ꯑꯣꯏꯔꯝꯗꯅ ꯏꯕꯥꯅꯤ ꯉꯁꯤ ꯊꯋꯥꯏꯃꯨꯛ ꯊꯥꯅꯅꯤ. ꯅꯪ ꯆꯪꯈ꯭ꯔꯣ. ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯣꯠꯂꯒ ꯌꯦꯡꯈꯤꯅꯤ. ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯤ, ꯅꯪ ꯑꯉꯥꯡ ꯄꯥꯝꯃꯟꯗꯅ ꯉꯁꯤ ꯁꯤꯅꯤꯀꯣ. ꯁꯤꯔꯁꯨ ꯌꯥꯔꯦ. ꯏꯆꯥ ꯑꯃꯇ ꯃꯤꯠꯇ ꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯌꯥꯔꯦꯗ ꯅꯨꯄꯤ. ꯑꯗꯨꯃꯥꯏꯅꯁꯨ ꯄꯪꯈꯟ ꯈꯟꯅꯒꯨꯝꯁꯦ. ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ. ꯋꯥꯉꯥꯡ ꯂꯩꯔꯅꯨ ꯅꯨꯄꯥ. ꯂꯩꯕꯥꯛ ꯑꯁꯦ ꯑꯃꯨꯛꯇ ꯇꯧꯔꯒ ꯌꯦꯡꯁꯦ. ꯑꯉꯥꯡ ꯑꯁꯦ ꯀꯞꯄꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ. ꯍꯣꯏ ꯍꯣꯏ, ꯌꯦꯡꯁꯤ ꯅꯨꯄꯤ. ꯕꯨꯠ ꯑꯣꯏꯔꯁꯨ ꯂꯥꯏ ꯑꯣꯏꯔꯁꯨ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯁꯦ ꯐꯥꯔꯒ ꯏꯆꯥ ꯑꯣꯏꯔꯗꯕꯅꯤ. ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯉꯥꯡꯅ ꯀꯞꯄ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯒꯤ ꯃꯆꯥ ꯑꯗꯨ ꯁꯅꯥꯒꯤ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯆꯥ ꯑꯗꯨ ꯆꯐꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯦꯛ ꯄꯝꯕꯒ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯇꯣꯛꯈꯤꯔꯝꯃꯤ. ꯑꯉꯥꯡꯁꯦ ꯑꯩꯅ ꯄꯝꯕꯗ ꯀꯞꯄ ꯇꯣꯛꯈ꯭ꯔꯤ ꯅꯨꯄꯥ. ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ. ꯑꯗꯣ ꯅꯨꯄꯥ, ꯑꯉꯥꯡꯁꯤꯗꯤ ꯑꯩꯒꯤ ꯃꯪꯗ ꯇꯣꯏꯅ ꯎꯕ ꯑꯉꯥꯡꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ. ꯑꯃꯝꯕꯁꯤꯗ ꯎꯕ꯭ꯔꯣ? ꯅꯪꯅ ꯃꯥꯟꯅꯩꯒ ꯍꯥꯏꯔꯤꯗꯨꯕꯣ? ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯑꯗꯨꯒ ꯁꯅꯥꯒꯤ ꯆꯐꯨ ꯑꯁꯤꯅ ꯑꯩ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯒꯦ. ꯍꯣꯏ ꯅꯨꯄꯥ, ꯑꯩꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕ. ꯃꯕꯨꯛ ꯂꯥꯝꯃꯕꯁꯨ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯆꯥꯁꯦ. ꯑꯦ, ꯑꯩꯒꯤ ꯏꯆꯥ ꯀꯥꯏꯅ ꯍꯥꯏꯕ ꯍꯧꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ. ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯣ ꯂꯥꯎ ꯅꯨꯄꯥ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯁꯤ. ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤꯃꯨꯛ ꯋꯥꯅꯤꯕ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦ. ꯑꯗꯣ ꯅꯨꯄꯥ, ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯂꯩꯍꯧꯔꯤꯀꯣ? ꯂꯩꯔꯤ ꯂꯩꯔꯤ. ꯁꯟꯕꯤ ꯑꯅꯤꯒꯤ ꯁꯪꯒꯣꯝꯕꯨ ꯀꯃꯥꯏꯅ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯐꯔꯦꯗ, ꯏꯆꯥꯁꯦ ꯃꯕꯨꯛ ꯊꯟꯅ ꯁꯪꯒꯣꯝ ꯑꯃꯨꯛꯇ ꯄꯤꯊꯛꯀꯦ ꯉꯁꯤꯗꯤ. ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯁꯪꯒꯣꯝ ꯄꯤꯊꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯨꯝꯗꯈꯩ ꯑꯉꯥꯡ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯂꯥꯏꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯅ ꯂꯥꯏꯆꯥ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯃꯤꯑꯣꯏ ꯀꯅꯥꯝ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯅ ꯈꯪꯍꯟꯗꯅ ꯊꯝꯂꯝꯂꯕꯁꯨ ꯅꯣꯡꯃꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯈꯪꯅꯔꯛꯂꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯂꯥꯛꯏꯕꯁꯤꯕꯣ? ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯌꯥꯎꯕꯖꯥꯠꯂꯣ ꯅꯨꯄꯥ? ꯈꯪꯗꯦꯅꯦ ꯅꯨꯄꯤ. ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯅꯪ ꯑꯉꯥꯡ ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨ. ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯤꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯀꯣ. ꯍꯣꯏ. ꯑꯗꯣ ꯅꯨꯄꯥ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ. ꯑꯉꯥꯡ ꯑꯁꯤ ꯄꯤꯌꯨꯀ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯁꯤꯃꯤꯟꯅꯒꯗꯕꯅꯤꯀꯣ. ꯀꯔꯤꯒꯤ ꯂꯧꯗꯣꯏꯅꯣꯍꯦ? ꯅꯪꯅ ꯃꯔꯣꯜ ꯑꯃ. ꯑꯩ ꯑꯣꯏꯅ ꯄꯥꯈꯠꯂꯦ. ꯂꯩꯌꯨ ꯏꯃꯨꯡꯗ ꯑꯗꯨꯝ. ꯃꯄꯥꯟꯗꯒꯤ, ꯕꯣꯌꯥꯏ, ꯏꯕꯦꯝꯍꯜ, ꯅꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ. ꯅꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯤꯅꯦ. ꯑꯗꯨꯒ ꯑꯇꯩ ꯑꯉꯥꯡꯒꯁꯨ ꯏꯃꯥꯁꯨ ꯃꯥꯟꯅꯗꯦ ꯍꯥꯏꯅꯦ. ꯑꯃꯅ ꯑꯃꯨꯛ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯃꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯌꯣꯛꯂꯤꯕꯁꯤꯕꯣ? ꯃꯤꯒꯤ ꯃꯆꯥꯒ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯗꯤ ꯈꯨꯜ ꯑꯁꯤꯗ ꯃꯣꯏꯅꯤ ꯊꯝꯕ ꯌꯥꯔꯣꯏꯀꯣ. ꯏꯅꯦ, ꯀꯔꯤ ꯂꯩꯔꯒꯦ? ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯈꯔ ꯑꯍꯜ ꯑꯃꯅ, ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯗꯤ ꯑꯉꯥꯡꯁꯨ ꯄꯣꯛꯄ ꯅꯠꯇꯦ. ꯑꯗꯨꯒ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯏꯔꯥ ꯍꯥꯏꯕ? ꯅꯨꯄꯤ ꯑꯃꯅ, ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ. ꯑꯩꯈꯣꯏꯗꯒ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯨ. ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ. ꯑꯃꯅ ꯑꯃꯨꯛ, ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯌꯨꯅꯦ. ꯑꯉꯥꯡ ꯑꯗꯣ ꯃꯁꯛ ꯌꯦꯡꯒꯦ. ꯃꯃꯥ ꯃꯁꯛ ꯈꯪꯂꯕꯗꯤ ꯄꯤꯊꯣꯛꯈꯤꯒꯦ. ꯅꯨꯄꯥ ꯑꯗꯨꯅ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯃꯥꯏ ꯃꯑꯣꯡꯁꯤ ꯑꯉꯥꯡ ꯑꯁꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯃꯥꯜꯂꯤꯕꯣ. ꯅꯨꯄꯤ ꯑꯃꯅ, ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡꯗꯣ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯌꯨꯅꯦ. ꯀꯔꯤꯒꯤ ꯑꯉꯥꯡꯗꯣ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯣ ꯍꯥ? ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ. ꯑꯩ ꯋꯥꯔꯤ ꯑꯁꯦ ꯁꯦꯡꯅ ꯑꯗꯨꯝ ꯂꯤꯖꯒꯦ. ꯅꯨꯄꯥ ꯑꯃꯅ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯏꯔꯣ ꯍꯥ? ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣꯕ ꯍꯨꯔꯥꯜꯂꯛꯏꯁꯦ? ꯌꯥꯝ ꯊꯨꯅ ꯑꯉꯥꯡ ꯑꯗꯣ ꯄꯨꯊꯣꯔꯛꯎꯅꯦ. ꯑꯉꯥꯡ ꯑꯁꯦ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯦ. ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯍꯟꯅ ꯇꯥꯕꯤꯌꯨꯅꯦ. ꯃꯤꯁꯤꯡꯗꯨꯅ, ꯃꯁꯤ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯅꯦ. ꯃꯌꯥꯝ ꯂꯥꯎ, ꯃꯇꯨꯒ ꯑꯉꯥꯡ ꯑꯗꯣ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯑꯁꯤ. ꯑꯃꯅ ꯑꯃꯨꯛ, ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯃꯇꯩ ꯃꯅꯥꯎꯁꯦ.
ꯅꯨꯄꯤꯗꯨ ꯀꯤꯕꯅ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯞꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏ ꯆꯤꯟꯊꯤꯕꯤ, ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤꯒ ꯂꯤꯔꯒ ꯊꯥꯖꯒꯗꯕ ꯃꯤꯁꯤꯡ ꯃꯥꯟꯕ꯭ꯔꯥ ꯍꯥ? ꯑꯃꯅ ꯑꯃꯨꯛ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯂꯩꯅꯨꯡꯗꯒꯤ ꯐꯪꯕꯅꯤ, ꯆꯐꯨꯗ ꯌꯥꯎꯔꯝꯕꯅꯤ ꯀꯥꯏꯅ, ꯑꯗꯨꯗꯤ ꯆꯐꯨꯗꯣ ꯄꯨꯊꯣꯔꯛꯎ ꯌꯦꯡꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ, ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯆꯐꯨ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯌꯥꯎꯔꯝꯕꯅꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯅꯥꯅꯦ, ꯁꯅꯥꯅꯦ ꯁꯤꯗꯤ, ꯁꯅꯥꯒꯤ ꯆꯐꯨꯅꯦ꯫ ꯃꯧ ꯑꯃꯅ ꯌꯥꯝ ꯄꯥꯝꯃꯦ, ꯑꯩꯒꯤ ꯅꯥꯗ ꯆꯤꯟꯅꯤꯡꯉꯦ ꯌꯥꯝꯅ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯛ ꯆꯥꯎꯕ ꯁꯅꯥꯒꯤ ꯆꯐꯨꯁꯤ ꯅꯅꯥ ꯃꯆꯥꯗꯨꯗ ꯁꯤꯔꯗꯤ ꯂꯣꯏ ꯁꯦꯒꯥꯏꯔꯅꯤ ꯏꯕꯦꯝꯃ꯫ ꯌꯥꯅꯤ, ꯑꯩꯒꯤ ꯅꯥꯁꯤꯗꯤ ꯁꯅꯥꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯁꯅꯥꯅ ꯁꯟꯃꯨꯛ ꯆꯥꯎꯔꯁꯨ ꯑꯗꯨꯝ ꯁꯤꯕ ꯌꯥꯏ, ꯁꯨꯡꯇꯠ ꯇꯠꯇꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯅꯣꯛꯏꯅꯦꯍꯦ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯦ, ꯃꯁꯛꯁꯤꯁꯨ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤꯅꯦ, ꯌꯥꯝ ꯍꯩꯅꯕꯨ ꯑꯉꯥꯡ ꯃꯁꯛ ꯐꯖꯕꯒ ꯈꯜꯂꯒ ꯍꯨꯔꯥꯜꯂꯛꯏꯅꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯗꯤ꯫ ꯁꯅꯥꯗ ꯉꯥꯎꯕ ꯃꯧ ꯈꯔꯅ ꯁꯅꯥꯒꯤ ꯆꯐꯨꯗ ꯆꯣꯡꯁꯤꯜꯂꯒ ꯃꯨꯟꯅꯔꯛꯏ, ꯃꯗꯨꯗ ꯃꯧꯁꯤꯡꯗꯨ ꯃꯈꯨꯠ ꯃꯁꯥꯁꯤꯡꯗꯨ ꯂꯥꯏꯊꯨꯡ ꯄꯛꯂꯛꯂꯝꯃꯤ꯫ ꯃꯧꯁꯤꯡꯗꯨꯅ ꯑꯩ ꯂꯧꯅꯤ, ꯑꯩ ꯂꯧꯅꯤꯌꯦ, ꯌꯥꯔꯣꯏ, ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ, ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯨꯄꯤꯅ ꯁꯅꯥ ꯄꯥꯝꯕꯁꯤꯗꯤ ꯍꯨꯏꯅ ꯑꯉꯥꯡꯒꯤ ꯑꯃꯥꯡꯕ ꯄꯥꯝꯕꯒꯨꯝꯕꯅꯤꯅꯦ, ꯌꯦꯡꯕꯕꯨ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯃꯧꯁꯤꯡꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ, ꯌꯥꯝꯅ ꯍꯩꯅꯗꯤꯌꯦ, ꯇꯨꯀꯠꯆꯩꯌꯦ꯫ ꯑꯍꯜ ꯑꯃꯅ ꯂꯥꯏꯊꯣꯡꯅꯤꯅꯦ ꯅꯣꯏꯒꯤꯁꯤꯗꯤ, ꯁꯅꯥꯒꯤ ꯆꯐꯨꯗ ꯁꯣꯛꯂꯨꯕ ꯄꯥꯏꯔꯨꯕꯒꯤꯅꯤꯅꯦ, ꯆꯐꯨꯁꯦ ꯑꯆꯝꯕ ꯆꯐꯨ ꯅꯠꯇꯦꯍꯦ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯕꯣꯌꯥꯏ, ꯅꯪꯅ ꯆꯐꯨ ꯑꯁꯤꯗ ꯀꯔꯤ ꯇꯩꯁꯤꯜꯂꯤ ꯍꯥ? ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯠꯅꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥ? ꯐꯩ ꯐꯩ, ꯑꯉꯥꯡꯗꯨ ꯄꯨꯔꯛꯎ, ꯆꯐꯨꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯐꯨꯝꯖꯤꯟꯈꯤꯒꯦ꯫ ꯑꯉꯥꯡ ꯑꯁꯦ ꯂꯩꯅꯨꯡꯗꯒꯤ ꯐꯪꯉꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ꯫ ꯑꯉꯥꯡ ꯂꯧꯕꯤꯒꯅꯨ, ꯂꯥꯏꯅ ꯃꯃꯥ ꯑꯩꯒꯤꯗꯃꯛ ꯄꯤꯔꯛꯄꯅꯤ, ꯑꯉꯥꯡ ꯑꯁꯦ ꯂꯧꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯁꯨ ꯆꯠꯆꯈ꯭ꯔꯒꯦ ꯃꯌꯥꯝ꯫ ꯅꯨꯄꯤ ꯑꯃꯅ ꯏꯁ, ꯂꯥꯏꯅ ꯄꯤꯕꯅꯤ ꯀꯥꯏꯅ, ꯀꯔꯥꯏ, ꯄꯤꯔꯛꯎꯅꯦꯍꯦ ꯑꯉꯥꯡꯗꯣ꯫ ꯃꯌꯥꯝꯗꯨꯅ ꯃꯨꯜꯂꯨ ꯃꯨꯜꯂꯨ, ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯁꯦ ꯌꯥꯝꯅ ꯐꯕꯣꯏ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯃꯁꯤ ꯑꯉꯥꯡ ꯑꯁꯦ ꯑꯩꯉꯣꯟꯗꯒ ꯁꯥꯎꯅ ꯌꯦꯡꯂꯛꯏꯅꯦꯍꯦ, ꯁꯛꯇꯥꯁꯤꯒ, ꯑꯉꯥꯡꯁꯤꯁꯨ ꯑꯐꯕ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯄꯗꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯗꯦ꯫ ꯍꯥꯏ, ꯑꯉꯥꯡꯗꯣ ꯌꯥꯟꯒꯅꯨꯅꯦꯍꯦ꯫ ꯀꯩꯅꯣ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯁꯨꯝ ꯇꯨꯝꯊꯣꯔꯛꯏꯁꯤꯅ, ꯈꯨꯖꯤꯟꯁꯤꯁꯨ ꯁꯨꯝ ꯁꯥꯡꯊꯣꯔꯛꯏ꯫ ꯃꯤꯁꯤꯡꯗꯨꯅ ꯀꯩꯅꯣ ꯍꯩꯄꯥ ꯁꯥꯕꯤꯒꯤ ꯃꯆꯤꯟꯁꯤꯅ ꯑꯁꯨꯛ ꯁꯥꯡꯅ ꯇꯨꯝꯊꯣꯔꯛꯏꯁꯤꯅ, ꯌꯥꯝꯅ ꯊꯤꯔꯦ ꯍꯥꯏꯕ꯫ ꯑꯃꯅ ꯑꯃꯨꯛ ꯆꯤꯝꯕꯥꯜꯒꯁꯦ ꯇꯤꯝꯐꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯕ, ꯌꯥꯝ ꯍꯩꯅꯗꯤꯌꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯗꯤ ꯂꯨꯔꯦꯗꯅ, ꯍꯥꯟꯅꯒꯤ ꯁꯛ ꯈꯔ ꯊꯤꯖꯕꯒ ꯁꯣꯔ ꯃꯅꯝꯒ ꯈꯔ ꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯑꯩꯗꯤ ꯂꯨꯔꯦꯗꯅ, ꯈꯨꯊꯤ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ, ꯍꯥꯟꯅꯩꯗꯨ ꯐꯥꯎꯕ ꯑꯩ ꯅꯨꯄꯥꯗ ꯊꯤꯃꯜꯂꯦ ꯃꯣꯠꯃꯜꯂꯦꯅ ꯉꯥꯡꯂꯤꯅꯦ ꯍꯥꯏꯕ, ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯍꯜ ꯑꯃꯅ ꯑꯉꯥꯡꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯉꯥꯡ ꯑꯗꯨ ꯑꯆꯝꯕ ꯃꯥꯟꯗꯦ ꯍꯥꯏꯔꯒ꯫ ꯑꯩ ꯂꯥꯜꯂꯦ ꯏꯆꯥꯅꯨꯄꯥ, ꯑꯩ ꯂꯥꯜꯂꯦ, ꯆꯤꯟꯁꯦ ꯇꯨꯝꯕ ꯍꯟꯖꯤꯟꯈ꯭ꯔꯦꯅꯦꯍꯦ, ꯁꯨꯝ ꯀꯥꯟꯁꯤꯗ ꯌꯨꯝꯗ ꯆꯦꯜꯍꯧꯔꯒꯦ꯫ ꯍꯣ ꯃꯌꯥꯝ, ꯑꯉꯥꯡ ꯑꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯨꯍꯦ, ꯃꯕꯥꯅꯤꯒꯤ ꯃꯆꯥ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ꯫ ꯃꯤꯁꯤꯡꯗꯨ ꯏꯉꯛ ꯉꯛꯅꯔꯝꯃꯤ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯅꯔꯝꯃꯤ, ꯑꯗꯨꯅ ꯃꯤꯁꯤꯡꯗꯨ ꯑꯃ ꯍꯟꯈꯤ, ꯑꯅꯤ ꯆꯠꯈꯤ, 5 ꯃꯥꯡꯈꯤ, 10 ꯊꯣꯛꯈꯤ ꯇꯧꯗꯅ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯉꯥꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯝꯗꯨꯅ ꯀꯞꯃꯤꯟꯅꯔꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯆꯍꯤ ꯀꯌꯥ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯂꯩꯆꯥ ꯌꯥꯝ ꯊꯨꯅ ꯆꯥꯎꯕꯅ ꯄꯥꯈꯪ ꯍꯥꯏꯗꯨ ꯐꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯩꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯆꯥꯅꯁꯨ ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯃꯇꯦꯡꯁꯨ ꯇꯧꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯩꯄꯥꯛꯇꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟ ꯂꯣꯏꯗꯕꯅ ꯂꯥꯏꯅꯤꯡꯊꯧꯅ ꯃꯆꯥ ꯂꯩꯆꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯅ ꯑꯩꯈꯣꯏꯅ ꯂꯩꯌꯥꯝ ꯀꯌꯥ ꯑꯃ ꯍꯥꯠꯂꯕꯁꯨ, ꯂꯥꯏ ꯀꯌꯥ ꯑꯃ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯁꯨ, ꯂꯥꯏꯅꯤꯡꯊꯧꯒ
ꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯁꯤꯗꯤ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯕꯥꯅꯤꯒꯤ ꯃꯆꯥ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯗꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯇꯕ ꯌꯥꯗꯦ ꯃꯆꯥꯗꯣ ꯍꯥꯠꯂꯕꯗꯤ ꯂꯥꯏ ꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯁꯦ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ ꯈꯪꯉꯨ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯗꯨꯅ ꯐꯔꯅꯤꯗ ꯂꯥꯟꯁꯦ ꯀꯨꯏꯃꯟꯗꯅ ꯋꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩ ꯉꯥꯏꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯂꯥꯏ ꯊꯥꯗꯣꯛꯂꯒ ꯊꯤꯍꯜꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯅ ꯂꯥꯏ ꯅꯤꯡꯊꯧ ꯍꯥꯠꯄ ꯉꯝꯅꯦꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯑꯩꯗꯤ ꯅꯣꯏꯅ ꯂꯥꯏ ꯅꯤꯡꯊꯧꯁꯦ ꯍꯥꯠꯂꯒ ꯂꯩꯔꯩꯄꯥꯛ ꯑꯁꯤꯒꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤ ꯈꯜꯂꯤꯉꯩ ꯍꯅꯨꯕꯅ ꯍꯥꯟꯗꯧꯔꯦ ꯍꯤꯡꯆꯥꯕꯁꯤꯡꯅ ꯅꯣꯏ ꯌꯥꯎꯋꯦꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯣꯝꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯅꯣꯏꯗꯤ ꯂꯥꯏ ꯑꯣꯏꯔꯕꯅꯦꯅ ꯑꯁꯤꯡ ꯁꯥꯗꯅ ꯑꯗꯨꯝ ꯂꯩ ꯂꯥꯟꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯁꯣꯛꯅꯕ ꯈꯛꯇꯅ ꯂꯥꯟ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯅꯣꯏꯁꯤꯡꯁꯤ ꯂꯥꯏ ꯑꯩꯈꯣꯏ ꯈꯔꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯂꯝꯗ꯭ꯔꯕꯗꯤ ꯅꯣꯏ ꯍꯧꯖꯤꯛ ꯍꯤꯡꯂꯝꯈꯤꯗ꯭ꯔꯣ ꯍꯥ ꯅꯍꯥꯟꯅ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗ ꯂꯣꯏꯅ ꯁꯤꯔꯝꯂꯅꯤ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯅꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯈꯔ ꯊꯨꯅ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯅꯤꯡꯊꯧ ꯑꯁꯦ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯒꯦ ꯂꯥꯏ ꯐꯠꯇꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯣ ꯊꯤꯔꯒꯦ ꯑꯗꯨꯒ ꯐꯪꯕꯒ ꯅꯣꯏꯗ ꯍꯥꯏꯔꯛꯂꯒꯦ ꯍꯤꯡꯆꯥꯕꯅ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯧꯁꯦ ꯍꯦꯛ ꯍꯥꯠꯄꯗ ꯅꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯂꯩꯔꯩꯄꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏꯗꯤ ꯈꯪꯄꯣꯟꯇꯦꯅꯦ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯅꯤꯡꯊꯧꯁꯦ ꯍꯦꯛ ꯁꯤꯕꯒ ꯑꯄꯪꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯍꯤꯡꯆꯥꯕ ꯅꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯨꯝꯅ ꯍꯥꯠꯂꯒ ꯂꯩꯔꯩꯄꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯈꯪꯄꯣꯟꯇꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯦ ꯅꯣꯏꯅ ꯑꯋꯥꯡꯂꯣꯝꯗ ꯅꯣꯏꯅ ꯃꯈꯥꯔꯣꯝꯗ ꯅꯣꯏꯅ ꯅꯣꯡꯄꯣꯛ ꯑꯗꯨꯒ ꯅꯣꯏꯅ ꯅꯣꯡꯆꯨꯞꯂꯣꯝꯗ ꯑꯁꯨꯝꯅ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯗꯣ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤꯀꯣ ꯑꯦ ꯑꯩꯗꯤ ꯃꯥꯏ ꯂꯣꯏ ꯁꯤꯟꯗꯣꯛꯈ꯭ꯔꯒ ꯑꯩ ꯂꯦꯝꯍꯧꯔꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯊꯤꯔꯨꯔꯒꯦ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯤꯕ ꯆꯠꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯁꯨ ꯂꯥꯟ ꯂꯦꯞꯁꯤꯟꯅꯗꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯏ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯅꯕ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧ ꯂꯥꯜ ꯑꯁꯦ ꯂꯦꯞꯂꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯗꯣ ꯂꯧꯕꯤꯔꯨꯁꯤꯗꯅ ꯀꯨꯏꯔꯦ ꯏꯆꯥꯗꯣ ꯎꯈꯤꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯝꯅꯕꯨ ꯂꯩꯔꯤꯕꯅꯣꯁꯨ ꯈꯪꯈꯤꯗꯦ ꯑꯩ ꯏꯆꯥ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯏꯅꯤꯡꯊꯧ ꯃꯃꯥ ꯂꯥꯟꯁꯦ ꯂꯣꯏꯗ꯭ꯔꯤꯅꯦ ꯏꯆꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯕꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯁꯥꯐꯒꯅꯤꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯅꯦ ꯏꯅꯤꯡꯊꯧ ꯂꯥꯟꯗꯤ ꯂꯦꯞꯄꯕꯁꯤꯗꯤ ꯂꯥꯟꯁꯦ ꯂꯦꯞꯄ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃ ꯌꯥꯠꯂꯤꯕꯅꯤ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯤꯕꯅꯤ ꯏꯅꯤꯡꯊꯧꯕꯨ ꯌꯦꯛꯅꯕꯁꯤꯡꯁꯦ ꯍꯥꯠꯄ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯉꯝꯗ꯭ꯔꯕꯗꯤ ꯏꯆꯥꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗꯅ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯡꯂꯗ꯭ꯔꯅꯦ ꯂꯥꯟꯁꯦ ꯍꯧꯕꯒ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅ ꯑꯩꯅ ꯂꯥꯟꯁꯦ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯣ ꯀꯅꯥꯅꯣ ꯃꯣꯏꯗꯣ ꯍꯥꯟꯅ ꯍꯥꯠꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯃꯗꯨ ꯍꯦꯛꯇ ꯌꯥꯗꯦꯅꯦ ꯃꯃꯥ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯣ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯃꯠꯇ ꯎꯗꯦꯗ ꯑꯩ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯗꯕ ꯌꯥꯔꯔꯣꯏ ꯃꯃꯥ ꯅꯪ ꯑꯩꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯡꯗꯨꯅ ꯏꯆꯥꯒꯤ ꯂꯩꯐꯝ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯅꯤꯡꯊꯧ ꯑꯩ ꯏꯆꯥ ꯎꯅꯤꯡꯉꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯅꯤꯡꯊꯧ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯆꯥꯗꯣ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ ꯂꯥꯏ ꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯗꯨ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯥꯂꯦꯝꯗ ꯄꯥꯏꯊꯔꯛꯂꯝꯃꯤ ꯂꯥꯏ ꯐꯠꯇꯕꯗꯤ ꯍꯥꯟꯅꯗꯒꯤ ꯃꯥꯂꯦꯝꯗ ꯂꯥꯛꯇꯨꯅ ꯇꯝꯊꯤꯕ ꯁꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯆꯥꯕꯨ ꯁꯨꯝ ꯊꯤꯔꯛꯄꯅ ꯂꯩꯆꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯂꯝꯃꯤ ꯐꯠꯇꯕ ꯂꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯁꯣꯔꯥꯔꯦꯟꯗ ꯆꯍꯤ ꯀꯌా ꯆꯪꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯥꯂꯦꯝ ꯂꯩꯕꯥꯛꯁꯤꯗ ꯃꯤ ꯑꯣꯏꯅ ꯆꯠ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤꯅꯦ
ꯁꯤ ꯑꯣꯏꯔꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯥ ꯑꯣꯜꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯍꯜ ꯑꯃ ꯑꯣꯜꯂꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯦ ꯊꯦꯝꯂꯒ ꯐꯥꯔꯒꯦ ꯑꯗꯨꯒ ꯃꯊꯛꯇ ꯄꯨꯈ꯭ꯔꯒꯦ ꯂꯥꯏꯆꯥꯗꯤ ꯃꯄꯥꯒ ꯂꯧꯕꯨꯛꯇ ꯀꯟꯅ ꯊꯕꯛ ꯁꯨꯔꯤꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯒ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯁꯨ ꯃꯆꯥꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯎꯔꯝꯃꯤ ꯂꯥꯏꯆꯥꯅ ꯄꯥꯕ ꯋꯥꯔꯕꯣ ꯋꯥꯔꯗꯤ ꯃꯊꯛ ꯀꯥꯔꯝꯃꯨ ꯑꯩ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯀꯥꯔꯗꯤ ꯏꯆꯥꯒ ꯄꯨꯟꯅ ꯀꯥꯁꯤ ꯅꯃꯥꯁꯨ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯂꯤꯗꯨ ꯂꯥꯎ ꯏꯆꯥꯅꯨꯄꯥ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ ꯏꯆꯥ ꯌꯥꯎꯗꯅ ꯏꯄꯥꯗꯤ ꯆꯥꯛ ꯆꯥꯔꯣꯏꯀꯣ ꯄꯥꯕꯁꯤꯗꯤ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯂꯥꯎ ꯄꯥꯕ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯁꯤ ꯑꯗꯨꯒ ꯄꯥꯕꯒ ꯏꯃꯥꯒ ꯌꯨꯝꯗ ꯀꯥꯔꯝꯃꯨ ꯑꯩ ꯊꯕꯛ ꯂꯣꯏꯔꯒ ꯇꯞꯅ ꯀꯥꯔꯛꯂꯒꯦ ꯏꯆꯥꯅ ꯍꯥꯏꯔꯤꯗꯣ ꯅꯃꯥꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯀꯣ ꯏꯕꯨꯡꯉꯣ ꯂꯩꯆꯥ ꯂꯥꯛꯑꯣ ꯏꯆꯥ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯏꯟꯒꯦ ꯍꯣꯏ ꯃꯥ ꯀꯥꯔꯛꯂꯒꯦ ꯂꯥꯏꯅꯤꯡꯊꯧꯅ ꯎꯔꯕ꯭ꯔꯥ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯔꯤꯕꯅꯣ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯌꯦꯡꯉꯨꯅꯦ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯌꯥꯗ ꯆꯥꯎꯔꯕꯅꯣ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯁꯦ ꯂꯥꯏ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯅꯣꯏꯅꯤꯅꯤꯀꯣ ꯉꯁꯤ ꯏꯃꯥ ꯏꯆꯥ ꯂꯥꯞꯅꯍꯜꯂꯤꯕꯁꯦ ꯀꯞꯀꯅꯨꯅꯦ ꯃꯃꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯥꯅ ꯄꯣꯊꯥꯔꯤꯕ ꯎꯁꯤꯗ ꯇꯣꯡꯗꯨꯅ ꯏꯆꯥꯗ ꯃꯃꯥ ꯑꯁꯤꯅ ꯆꯥꯛ ꯏꯟꯕꯤꯕꯁꯦ ꯌꯦꯡꯁꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯂꯥꯏ ꯐꯠꯇꯕꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯍꯥꯏꯗꯣ ꯃꯥꯜꯂꯅꯤ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤ ꯐꯥꯔꯨꯔꯒꯦ ꯃꯣꯏꯗꯤ ꯎ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯃꯃꯥ ꯁꯥꯕꯒ ꯃꯄꯥ ꯁꯥꯕꯒꯅ ꯆꯥꯛꯀ ꯏꯟꯕꯤꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤꯕꯅꯣꯅꯦ ꯆꯥꯛꯇꯣ ꯏꯜꯍꯧꯔꯣꯍꯦ ꯏꯟꯕ ꯌꯥꯕꯒꯩ ꯍꯣꯔꯦꯟꯗꯩꯗꯤ ꯏꯟꯕ ꯐꯪꯂꯔꯣꯏ ꯂꯥꯏꯆꯥꯅ ꯀꯅꯥꯅꯣ ꯑꯥꯗ ꯂꯥꯏ ꯅꯤꯡꯕ ꯁꯥꯔꯒ ꯐꯠꯇꯕ ꯃꯤꯔꯥ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯆꯪꯂꯛꯏꯕꯁꯦ ꯀꯅꯥꯗꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯑꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅꯤꯅꯦ ꯂꯥꯛꯏꯕꯁꯤꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯖꯍꯧꯒꯦ ꯑꯩꯈꯣꯏ ꯇꯝꯅꯕꯨ ꯆꯪꯂꯛꯑꯦꯅꯦ ꯑꯍꯜ ꯑꯁꯤꯗꯤ ꯃꯃꯥ ꯅꯪꯕꯨ ꯆꯥꯕ ꯌꯥꯕ ꯑꯁꯦꯡꯕ ꯑꯃꯠꯇꯒ ꯂꯩꯇ꯭ꯔꯕꯣ ꯂꯥꯏꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧ ꯀꯔꯥꯏꯗꯒꯤꯅꯣ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯥꯛꯏꯕꯁꯤꯕꯣ ꯃꯐꯝꯁꯨ ꯆꯥꯗꯦ ꯇꯟꯖꯥꯁꯨ ꯆꯥꯗꯦ ꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯃꯃꯥ ꯂꯥꯛꯏꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯏꯆꯥꯗ ꯈꯨꯗꯣꯡ ꯊꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯒꯦ ꯂꯥꯏ ꯐꯠꯇꯕꯅ ꯑꯩ ꯂꯥꯛꯄꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯀꯌꯥꯗ ꯍꯔꯥꯎꯔꯤꯕꯅꯣꯅꯦ ꯑꯦ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕꯗꯧꯅ ꯀꯌꯥꯗ ꯀꯔꯦꯝꯅꯅ ꯌꯦꯡꯂꯛꯏꯕꯅꯣꯅꯦ ꯃꯥꯗꯤ ꯍꯧꯒꯠꯂꯕꯣ ꯑꯩ ꯇꯝꯅ ꯆꯪꯂꯛꯏꯅꯦ ꯂꯥꯏꯆꯥꯅ ꯏꯃꯥ ꯄꯥꯕ ꯂꯥꯛꯏꯕ ꯑꯍꯜ ꯑꯁꯤ ꯁꯥꯁꯤꯟꯅꯕ ꯐꯠꯇꯕ ꯂꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒ ꯑꯗꯨꯝ ꯐꯝꯃꯨ ꯅꯠꯇ꯭ꯔ ꯊꯕꯛ ꯇꯧꯒꯦ ꯏꯕꯨꯡꯉꯣ ꯅꯃꯥꯗꯤ ꯌꯥꯝꯅ ꯀꯤꯔꯤꯗꯀꯣ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯂꯥꯏꯅ ꯄꯤꯕꯤꯕ ꯂꯩꯆꯥꯅꯤꯅꯦ ꯂꯩꯆꯥ ꯑꯗꯨꯅ ꯃꯃꯥ ꯏꯆꯥꯁꯦ ꯀꯩꯁꯨ ꯇꯧꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯌꯦꯡꯁꯤ ꯂꯥꯏꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ ꯏꯆꯥꯅꯨꯄꯥꯁꯦ ꯐꯠꯇꯕ ꯂꯥꯏꯅꯤꯡꯕ ꯁꯥꯕꯁꯤꯡ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦꯅꯦ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯃꯇꯨ ꯅꯝ ꯑꯃ ꯐꯥꯎꯕ ꯁꯣꯛꯍꯜꯂꯣꯏꯅꯦ ꯂꯥꯏꯆꯥꯅ ꯐꯠꯇꯕ ꯂꯥꯏꯗꯣ ꯌꯥꯝ ꯂꯥꯏꯅ ꯂꯥꯏꯅꯤꯡꯕ ꯁꯥꯕ ꯃꯤꯅꯤꯁꯦ ꯈꯪꯂꯝꯃꯤ ꯂꯥꯏꯆꯥꯅ ꯑꯣ ꯁꯤꯗꯤ ꯐꯠꯇꯕ ꯁꯥꯁꯤꯟꯅꯕ ꯂꯥꯏꯅꯤꯡꯕꯅꯤꯅꯦ ꯃꯥꯅ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂ ꯃꯥꯜꯂꯦꯅꯦ ꯐꯩ ꯅꯅꯥꯗꯣ ꯂꯩꯔꯒ ꯋꯥꯔꯛꯂꯒꯦ ꯂꯥꯏ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯑꯩ ꯇꯝꯅ ꯐꯤꯡꯅ ꯆꯪꯂꯛꯏꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯂꯥꯏꯅꯤꯡꯕ ꯃꯤ ꯅꯠꯇꯦ ꯑꯌꯣ ꯑꯦ ꯅꯥꯏ ꯆꯤꯡꯈꯠꯂꯛꯀꯗꯨꯅꯦꯍꯦ ꯑꯉꯥꯡ ꯅꯪꯕꯣ ꯑꯌꯣ ꯅꯪ ꯂꯥꯏꯅꯤꯡꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤꯅꯦ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯦꯅ ꯂꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨꯅꯦꯍꯦ ꯁꯥꯁꯤꯟꯅꯕ ꯑꯍꯜ ꯑꯌꯣ ꯅꯥꯏꯅꯦꯍꯦ ꯆꯨꯕꯥꯗꯣ ꯍꯥꯟꯅ ꯊꯥꯗꯣꯛꯎꯅꯦꯍꯦ ꯑꯌꯣ ꯑꯩ ꯅꯥꯕꯅ ꯍꯨꯃꯥꯡ ꯀꯥꯡꯉꯦ ꯍꯥꯏꯕꯅꯦ
ꯂꯥꯏꯔꯦꯝꯕꯤꯅ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯍꯜꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯔꯕꯁꯨ ꯃꯄꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯗꯤ ꯋꯥꯠꯇꯅ ꯆꯦꯜꯂꯝꯃꯤꯗꯅ꯫ ꯏꯄꯥ ꯄꯦꯜꯂꯦꯍꯦ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯌꯣ ꯀꯧꯔꯛꯀꯅꯨꯅꯦꯍꯦ ꯅꯥꯏꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯣ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯅ ꯑꯩꯅ ꯐꯥꯗꯣꯏꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨꯅꯤ ꯍꯥꯏꯕ꯫ ꯑꯌꯣ ꯅꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯑꯉꯥꯡ ꯅꯪꯕꯨ ꯑꯩ ꯐꯥꯒꯅꯨꯅꯦ꯫ ꯃꯃꯥꯅ ꯅꯨꯄꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯦ ꯏꯆꯥꯅꯨꯄꯥꯁꯤꯅ ꯐꯨꯕꯤꯔꯦꯅꯦ꯫ ꯏꯆꯥꯅ ꯐꯨꯔꯗꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯐꯨꯔꯤꯕꯁꯦ꯫ ꯃꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨꯅꯦ꯫ ꯅꯪꯅ ꯀꯤꯔꯕꯗꯤ ꯏꯆꯥꯁꯦ ꯃꯄꯥꯡꯒ ꯁꯣꯜꯂꯅꯤꯅꯦ ꯏꯕꯥꯅꯤꯒꯤ ꯈꯟꯕꯗ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯅꯊ꯭ꯋꯥꯏꯗꯣ ꯂꯧꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ꯫ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯑꯩꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ꯫ ꯁꯦ ꯊꯥꯗꯣꯛꯂꯕꯅꯦ꯫ ꯀꯅꯥꯅꯣ ꯅꯪ? ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯌꯨ꯫ ꯆꯦꯡꯒꯦ ꯀꯥꯏꯗꯤ ꯈꯟꯒꯅꯨꯀꯣ ꯁꯤꯔꯁꯅꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯇꯝꯊꯤꯕ ꯁꯥꯒꯤ ꯁꯛꯇꯝꯗꯣ ꯑꯣꯜꯂꯒꯦ꯫ ꯑꯉꯥꯡ ꯅꯪ ꯍꯥꯠꯂꯒ ꯑꯣꯏꯅ ꯄꯨꯔꯒꯦꯍꯦ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯦ ꯇꯝꯊꯤꯔꯕ ꯆꯥꯎꯔꯕ ꯁꯥ ꯑꯃ ꯑꯣꯟꯗꯨꯅ ꯏꯆꯥꯁꯦ ꯆꯥꯈꯤꯗꯧꯔꯦꯅꯦꯍꯦ꯫ ꯑꯣ ꯁꯤꯗꯤ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯥꯏ ꯐꯠꯇꯕꯗꯨꯅꯤꯗꯅ꯫ ꯉꯥꯏꯈꯣ ꯃꯃꯥ ꯏꯆꯥ ꯅꯨꯄꯥꯁꯦ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯁꯤ꯫ ꯂꯥꯏꯆꯥꯅ ꯏꯃꯥ ꯄꯥꯕ ꯍꯧꯒꯠꯂꯛꯀꯅꯨꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯂꯒ ꯀꯨꯝꯍꯩ ꯌꯦꯡꯉꯨ꯫ ꯅꯆꯥ ꯐꯠꯇꯕ ꯂꯥꯏ ꯑꯁꯦ ꯋꯥꯔꯛꯀꯦ꯫ ꯂꯥꯛꯑꯣ ꯁꯥ ꯑꯗꯨꯝ ꯃꯥꯜꯂꯒ ꯂꯩꯔꯕ ꯅꯪꯅ ꯁꯥ ꯑꯃꯨꯛ ꯑꯣꯟꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ? ꯃꯄꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯃꯤ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤ ꯎꯝꯂꯒꯦꯗ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯁꯖꯥꯎ ꯑꯣꯟꯗꯨꯅ ꯂꯩꯆꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯂꯩꯆꯥꯅ ꯀꯤꯟꯅ ꯄꯣꯞ ꯂꯥꯎꯅ ꯊꯤꯜꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨ ꯉꯥꯎꯗꯨꯅ ꯇꯥꯏ꯫ ꯃꯇꯝꯗꯨꯗ ꯂꯩꯆꯥꯅ ꯃꯃꯩ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯗꯝ ꯗꯝ ꯑꯃꯨꯛ ꯌꯩꯔꯝꯃꯤ꯫ ꯂꯩꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯗꯤ ꯏꯉꯛ ꯉꯛꯂꯝꯃꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯂꯥꯏ ꯐꯠꯇꯕꯗꯨ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯪꯕꯗꯒꯤ ꯍꯤꯡꯆꯥꯕꯁꯤꯡ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯂꯩꯆꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯂꯩꯆꯥꯁꯨ ꯀꯔꯤꯒꯤ ꯀꯅꯥꯗ ꯐꯠꯇꯕ ꯂꯥꯏꯗꯨꯅ ꯇꯥꯅꯕ ꯂꯥꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯒ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯗꯨ ꯎꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯄꯥꯏꯊꯔꯛꯇꯨꯅ ꯑꯁꯦꯡꯕ ꯃꯁꯛ ꯑꯣꯜꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯩꯆꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯃꯣꯏ ꯑꯅꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯣꯏꯁꯨ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ꯫ ꯂꯥꯏꯆꯥꯅ ꯑꯣ ꯃꯣꯏ ꯑꯅꯤꯁꯤꯃꯗꯤ ꯐꯠꯇꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯛꯂꯤꯕ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯣꯏ ꯑꯅꯤꯁꯤꯗꯒꯤ ꯂꯣꯏꯅ ꯐꯪꯒꯗꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏ ꯏꯃꯥꯃꯨꯛꯇ ꯀꯣꯟꯒꯦ ꯂꯥꯛꯑꯣ꯫ ꯃꯇꯩ ꯃꯅꯥꯎꯅ ꯑꯁꯦꯡꯕ ꯃꯃꯥꯒ ꯃꯄꯥꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ? ꯅꯨꯄꯤꯗꯨꯅ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯥ? ꯉꯁꯤꯁꯦ ꯏꯆꯥꯒ ꯀꯥꯏꯅꯕ ꯇꯥꯔꯗ꯭ꯔꯣ? ꯑꯁꯦꯡꯕ ꯃꯃꯥꯒ ꯃꯄꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥ ꯂꯩꯆꯥꯁꯦ ꯄꯨꯈ꯭ꯔꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ ꯅꯨꯄꯤ꯫ ꯂꯩꯆꯥꯅ ꯏꯃꯥꯒꯨꯝꯂꯕꯤ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯤꯕꯗꯤ? ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕ ꯂꯥꯏꯗꯨꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯣ? ꯍꯥꯏꯌꯨ ꯅꯕꯥꯅꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯁꯦ ꯀꯅꯥꯅꯣ? ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯃꯥꯒ ꯏꯄꯥꯒꯁꯦ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯃꯥꯔꯥ ꯏꯄꯥꯔꯥ? ꯍꯥꯏꯌꯨꯅꯦ ꯏꯃꯥꯒꯨꯝꯂꯕꯤ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯏꯄꯥ ꯂꯣꯏꯅ ꯍꯥꯏꯔꯒꯦꯀꯣ꯫ ꯂꯥꯏꯅꯤꯡꯊꯧꯗꯨꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯌꯥꯝ ꯃꯨꯟꯅ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯆꯥ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯂꯩꯆꯥꯅ ꯑꯣ ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯠꯇꯅ ꯍꯪꯖꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯐꯪꯂꯤꯗꯅ꯫ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯝꯇꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯁꯤꯡ ꯑꯩꯅ ꯀꯌꯥꯗ ꯂꯥꯏꯅ ꯂꯥꯏꯅ ꯇꯧꯕ ꯉꯝꯕꯒꯤ ꯃꯔꯝꯗꯤ ꯑꯩꯁꯦ ꯂꯥꯏ ꯑꯣꯏꯕꯒꯤ ꯑꯣꯏꯔꯦ꯫ ꯏꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯀꯣꯟꯗꯅꯤ?
Nungsidako, imagi thawai. Ima ngasidi yamna harawi. Hayu, icha kari pami. Icha na pambado ima pige. Ima, najana imadagi karibu laurugani. Adobu, maangda, thawai wana lepliba. Aibu asengba, mama mapadagi tadana. Najabu, nakon birakliba, ai imaga ipagagi manakta. Naja, matam kharadi, laiminakige. Imaga ipagana ayabado, bibiyune. Karigi yadani, ijana tekta kaidana laibadune. Imana pambadi. Haujiti, laray pakto. Laray pak oidrene, imagi thawai. Adunani, ijadi, mapam asida laiko. Imaga, napagane jabu, unaba toina lakiko. Napaning thawna, fatabasingdo. Tumna hatlaba kanda. Ijabu lauba, amuk lakiko, ipagi thawai. Aduga, pukchen chawraba taibangmi. Aigi jabu, nasagi hik apokpa nachagumna, nungsibibagidama. Hainingai leitana thagatjari. Chatlasi mama. Fatabasingna khangkhrabadi, ijase, amuk awafamna tarani. Hoi iningthau. Lairembiga lainingthaugana, laijabu amukka nungsina konbiramlaga, matai manauda amukka macha laijabu sinaramlaga atiyada paiduna chatkirami. Somdana hingjabasingdu lai fatabana siramdaida laurambadu tabadagi malem laibakta loina paitharaklami. Aduga lai fatabana sikiba mafam aduda laktuna yenglammi. Laijaga mamaga mapagadi yumda yam nungaina potharami. Hingjabasingna lairepakta phauba hatpa ngamdraba lai amabu asonba taibangmina leiba malem laibak asida matau karamna siribanone jingadaba ngamdebu sidi. Hingjaba amana mafam asida lainingthauga lairembigadu soidana lotuna leirangani. Aduna aikhoidagi hena fataba lai ase hatpa ngamlibani. Hingjaba makoktuna lainingthau matai manaudu kiduna lokadaba lai nate. Soidana lainingthau nataba amadi mafam asida leiri. Amana amo. Adode lainingthaugi machanupadu mafam asida leiraba jalo. Nangna haribadusu khanaba yaine. Adode sumana tawrase. Aikhoi hingjaba tangkhai amana mafam asida leiduna lainingthaugi machanupadu hatlase. Aduga tangkhai amana lainingthau hatlurase. Noi khulai matik chana yaunareko. Amana amo. Khulai yaudrabasu chinnata kambada. Maina tumna chahalma ngamida. Ado aikhoi mayamna phauba lainingthau ase hatpa ngamjibani. Aduga aikhoi tangkhai khaidoknasi haribasibu apangmu taroidro. Hingjabagi makokna mana harisi chumine. Adudi sumana tawrase. Macha nupase kon hatlase. Mapa han hatlase. Macha han hatlabadi lainingthaudo sauman khiduna magi araibi mapanga phudoktuna aikhoi tumna hatnaba honarakani. Aduna macha kon hatlase. Macha hatpa loiraga malem laibak asida leiriba taibang miyoibasingse amuk tumna hatlaga malem laibak asisu aikhoigi oirase. Hingjaba amana aikhoigi ningthausisu phajana pangmajane. Ngarangna wa ma haini, ngasina amamu haini, hayengna karimu hairaktunu khangde. Hingjabasingna adode aikhoi lairepakta halase la loisilase. Lan tawringaida ituga mina loina laramlani. Hingjaba amana adumani hairakanu aigi nupido khara khatpane haiba. Amana amo adode nangi nupigi wakhan thadoohe. Adoi saru lairembi jagoi sabi masak matau phajabi ama oina laurohe. Aigi sakta asida masak matau phajabi lairembi nabu yabirakadro. Aikhoise hingjabane hingjaba yadaba potu mullaga lauba yadagana hatokpa khanglabo. Khangdradi nang kautharamuro makhada. Ish wahaidudi. No ngalakpada laijadu wakhan yamna munna khanduna mathwai nungaitana leirammi. Mamaga mapagana laijagi mataudu uraga imagi punga laicha kaidauragi ichana thawai nungaitana leiribaduba nangbu asengba imaga ipagi manakta laininglabone. Ima ai imaga pabaga thadoktuna mafam amatada chatningde lainingdi. Adodi imada hayudana ichana wakhal nungaitana leibagi maramda. Ima baba
ꯅꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯏꯄꯥꯒ ꯏꯃꯥꯒꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯝꯂꯦꯟꯗ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯔꯩꯄꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯒ ꯃꯆꯥꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯅꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗ꯭ꯔꯤꯅꯦ ꯏꯃꯥ ꯑꯗꯨꯒ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥꯗꯨꯅ ꯂꯥꯟꯗ ꯃꯥꯏꯊꯤꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯆꯥ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯃꯄꯥꯅ ꯏꯆꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯂꯩꯔꯩꯄꯥꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯆꯥꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯄꯥꯅꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪ ꯆꯠꯇꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅ ꯐꯒꯅꯤ ꯏꯄꯥꯒꯤ ꯂꯩꯆꯥ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯆꯥꯁꯦ ꯂꯥꯟ ꯆꯠꯂꯣꯅ ꯏꯟꯁꯤꯜꯂꯤꯗꯨꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯃꯥ ꯂꯩꯔꯩꯄꯥꯛꯁꯤꯗ ꯂꯥꯏ ꯍꯥꯏꯕꯁꯤ ꯃꯨꯠꯈ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯣꯟꯗꯨꯅ ꯂꯣꯏꯅ ꯇꯨꯝꯅ ꯃꯨꯠꯈ꯭ꯔꯗꯕꯅꯤ ꯂꯥꯏ ꯂꯩꯔꯝꯕꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯅꯅꯤ ꯏꯆꯥ ꯂꯩꯆꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯑꯆꯨꯝꯕꯅꯤꯅꯦ ꯂꯥꯏꯕꯨ ꯀꯃꯥꯏꯅ ꯃꯨꯠꯇꯣꯏꯅꯣ ꯅꯨꯄꯥ ꯑꯗꯨꯒ ꯏꯆꯥ ꯂꯩꯆꯥꯅ ꯂꯥꯟꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪ ꯍꯩꯗꯣꯏꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯖꯤꯕ ꯄꯥꯟꯕ ꯑꯃ ꯐꯥꯎꯕ ꯍꯥꯠꯆꯗꯕ ꯏꯆꯥꯁꯤꯗ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ ꯖꯤꯕ ꯄꯥꯟꯕꯁꯤꯡꯗꯤ ꯏꯆꯥ ꯂꯩꯆꯥꯒ ꯂꯣꯏꯅ ꯇꯤꯟꯅꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯠꯇꯣꯏꯁꯤꯗꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯂꯥꯏ ꯐꯠꯇꯕꯅꯤꯅꯦ ꯃꯃꯥ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯦ ꯏꯃꯥꯅ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯣꯏꯌꯦ ꯏꯃꯥ ꯃꯃꯥꯅ ꯏꯆꯥꯅ ꯆꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯄꯣꯛꯄ ꯑꯁꯦꯡꯕ ꯏꯃꯥ ꯄꯥꯕꯗꯣ ꯑꯋꯥꯐꯝꯗ ꯍꯦꯟꯅ ꯇꯥꯔꯅꯤꯅꯦ ꯑꯗꯨꯅ ꯆꯠꯂꯨꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯅ ꯐꯠꯇꯕꯁꯤꯡꯗꯣ ꯇꯨꯝꯅ ꯃꯥꯡꯍꯟꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯑꯃꯨꯛ ꯂꯥꯛꯄꯗꯣ ꯏꯃꯥ ꯉꯥꯏꯔꯝꯒꯦꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯁꯣꯅꯣ ꯆꯨꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗꯅ ꯋꯥ ꯑꯃ ꯏꯆꯥꯗꯅ ꯋꯥ ꯑꯃ ꯉꯥꯡꯂꯤꯕꯁꯤꯕꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯂꯩꯌꯥꯝꯁꯤꯡꯗꯨ ꯀꯜꯂꯨ ꯂꯩꯔꯩꯄꯥꯛꯇꯨ ꯍꯥꯟꯅꯒꯨꯝ ꯐꯖꯅ ꯊꯝꯂꯝꯃꯨ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯉꯨꯔꯣꯅꯦꯍꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯔꯥꯎꯅ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯆꯥ ꯉꯥꯏꯉꯝꯗꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯂꯩꯔꯩꯄꯥꯛꯇꯗꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯒ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨꯒ ꯃꯤꯆꯪ ꯑꯣꯏꯔꯒ ꯂꯥꯏ ꯅꯤꯡꯊꯧꯒ ꯂꯥꯏ ꯑꯐꯕ ꯈꯔꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯂꯥꯟ ꯑꯗꯨ ꯐꯠꯇꯕꯁꯤꯡꯅ ꯑꯁꯨꯝ ꯉꯝꯁꯤꯜꯂꯛꯄꯅ ꯂꯥꯏ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯔꯩꯄꯥꯛ ꯑꯁꯦ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯅꯦ ꯂꯥꯏ ꯑꯃꯅ ꯏꯅꯤꯡꯊꯧ ꯂꯥꯟ ꯑꯁꯦ ꯃꯥꯏꯊꯤꯗꯧꯔꯕ ꯃꯥꯜꯂꯤꯅꯦ ꯍꯤꯡꯆꯥꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯩꯌꯥꯝꯁꯤꯡ ꯑꯁꯤꯅ ꯌꯥꯎꯁꯤꯟꯈꯤꯕꯅ ꯑꯩꯈꯣꯏ ꯑꯁꯦ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯏꯅꯤꯡꯊꯧ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯑꯗꯨꯅ ꯅꯣꯏꯁꯨ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗꯤ ꯐꯠꯇꯕ ꯌꯦꯛꯅꯕꯁꯤꯡꯁꯦ ꯑꯩꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯍꯥꯠꯄ ꯉꯝꯕ ꯃꯈꯩ ꯍꯥꯠꯂꯝꯂꯒꯦ ꯑꯩꯅ ꯃꯣꯏꯕꯨ ꯍꯥꯠꯂꯤꯉꯩꯗ ꯅꯣꯏ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯍꯧꯔꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯂꯣꯏ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯒ ꯊꯋꯥꯏ ꯑꯁꯦ ꯊꯥꯖꯒꯦ ꯏꯅꯤꯡꯊꯧ ꯍꯤꯡꯆꯥꯕꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯨ ꯂꯥꯏꯁꯤꯡꯁꯦ ꯑꯃꯠꯇ ꯆꯦꯜꯍꯟꯈꯤꯕ ꯌꯥꯔꯣꯏ ꯇꯨꯝꯅ ꯂꯣꯏꯅ ꯍꯥꯠꯂꯗꯕꯅꯤ ꯍꯧꯖꯤꯛ ꯂꯥꯏ ꯐꯠꯇꯕꯅ ꯂꯥꯏ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯟꯕꯤꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯔꯣꯅꯦꯀꯣ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯅꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯀꯩꯅꯣ ꯃꯩꯕꯨꯟ ꯃꯥꯟꯕ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯅ ꯂꯥꯏꯁꯤꯡꯅ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯩꯕꯨꯟ ꯑꯃ ꯌꯥꯝ ꯌꯥꯡꯅ ꯌꯦꯛꯅꯕ ꯇꯝꯅ ꯄꯥꯏꯁꯤꯟꯈ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯂꯥꯏ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ ꯂꯥꯏ ꯅꯤꯡꯊꯧꯅ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯔꯤꯕꯅꯣꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯕ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯀꯤ ꯃꯩꯕꯨꯟꯗꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤ ꯇꯥꯅꯗꯅ ꯍꯥꯠꯄ ꯍꯧꯈ꯭ꯔꯦꯅꯦ ꯌꯦꯡꯕꯕꯨ ꯐꯅꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯁꯤꯗꯤ ꯂꯥꯏ ꯑꯃꯅ ꯂꯥꯟ ꯌꯥꯎꯕꯕꯨꯗꯤ ꯂꯥꯟ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯠꯅꯤꯗꯅ ꯂꯥꯏ ꯅꯤꯡꯊꯧꯅ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯍꯥꯏ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯊꯋꯥꯏꯅꯤꯅꯦ ꯑꯩꯅ ꯂꯥꯛꯀꯅꯨꯀꯣ ꯍꯥꯏꯔꯒ
ꯂꯥꯛꯏꯅꯦ ꯏꯆꯥ ꯊꯋꯥꯏꯁꯤꯗꯤ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯕꯣ ꯑꯁꯤꯕꯨ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯃꯥꯡꯈꯤꯕꯗꯨꯔꯅꯦ ꯂꯥꯏ ꯑꯍꯜ ꯑꯃꯅ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯂꯤꯕꯅꯤ ꯐꯠꯇꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯦ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯅ ꯆꯦꯟꯅꯔꯦꯅꯦ ꯃꯁꯨꯃꯥꯏꯅ ꯆꯦꯟꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯑꯁꯦ ꯇꯨꯝꯅ ꯍꯥꯠꯍꯧꯔꯁꯤ ꯏꯅꯤꯡꯊꯧ ꯇꯨꯝꯅ ꯍꯥꯠꯍꯧꯔꯁꯤ ꯑꯣ ꯑꯩꯒꯤ ꯏꯆꯥ ꯊꯋꯥꯏꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯦꯍꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯑꯣꯏꯅ ꯎꯔꯦ ꯂꯥꯎ ꯂꯌꯥꯝꯁꯥ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯇꯨꯝꯅ ꯍꯥꯠꯂꯁꯤꯍꯦ ꯍꯤꯡꯆꯥꯕꯁꯤꯡꯅ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯃꯩꯕꯨꯡ ꯑꯣꯏꯅ ꯄꯥꯏꯔꯛꯂꯒ ꯂꯥꯏ ꯃꯥꯟꯕ ꯑꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟ ꯇꯥꯟꯗꯅ ꯍꯥꯠꯂꯤꯕꯁꯤꯕꯣ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯂꯥꯏ ꯐꯠꯇꯕꯅ 이붕어 ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣꯍꯦ ꯍꯤꯡꯆꯥꯕꯁꯤꯡꯅ ꯀꯔꯥꯏꯗ ꯆꯦꯟꯗꯧꯔꯤꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯌꯥꯡꯕ ꯅꯍꯥꯁꯤꯒꯤ ꯃꯃꯥꯡꯗꯕꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏ ꯅꯤꯡꯊꯧꯁꯨ ꯑꯩꯈꯣꯏꯕꯨ ꯊꯠꯆꯤꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤꯕꯁꯤꯗꯤ ꯑꯃꯅ ꯑꯩꯈꯣꯏ ꯈꯜꯂꯝꯕꯅ ꯑꯃ ꯑꯣꯏꯕꯅ ꯑꯃ ꯍꯥꯏꯗꯣ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯑꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤꯗꯀꯣ ꯂꯥꯏ ꯅꯤꯡꯊꯧꯅ ꯏꯄꯥꯒꯤ ꯊꯋꯥꯏ ꯃꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨꯀꯣ ꯌꯥꯝꯅ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯂꯥꯏ ꯐꯠꯇꯕꯅ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯁ ꯁꯤꯗꯤ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯍꯦ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯒꯤ ꯄꯣꯛꯂꯝꯂꯤꯕꯅꯣꯅꯦ ꯑꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯗꯣꯔꯕꯀꯣ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯉꯁꯤꯗꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯂꯥꯏ ꯅꯤꯡꯊꯧꯒ ꯃꯆꯥꯅꯨꯄꯥ ꯂꯩꯆꯥꯒꯅ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯥꯏꯁꯤꯡꯗꯨꯅ ꯍꯔꯥꯎꯃꯟꯗꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯂꯩꯒꯤ ꯅꯣꯡ ꯑꯣꯏꯅ ꯆꯨꯍꯟꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯌꯥꯝꯅ ꯐꯖꯍꯜꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯂꯩꯒꯤ ꯅꯣꯡꯗꯨ ꯎꯕꯗ ꯂꯥꯏꯅ ꯂꯥꯟ ꯉꯝꯂꯦ ꯃꯆꯥꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯂꯩꯆꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯍꯜꯂꯛꯈꯤꯅꯤ ꯈꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯂꯩꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦꯀꯣ ꯀꯞꯀꯅꯨꯅꯦ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯏꯆꯥꯗꯣ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯆꯥ ꯂꯩꯆꯥꯗꯤ ꯂꯥꯏꯅꯤꯅꯦ ꯂꯥꯏ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯩꯆꯥꯅ ꯂꯩꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕꯗ ꯅꯪ ꯑꯩꯅ ꯄꯦꯟꯊꯣꯛꯀꯗꯕꯅꯤ ꯅꯨꯄꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯣꯏꯅ ꯈꯜꯂꯤꯅꯤꯅꯦ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎꯅ ꯈꯠꯅꯔꯤꯉꯩ ꯂꯩꯆꯥꯗꯨ ꯁꯒꯣꯜ ꯑꯉꯧꯕꯗ ꯇꯣꯡꯗꯨꯅ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯇꯤꯌꯥꯗꯒꯤ ꯄꯥꯏꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯣꯏꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯍꯔꯥꯎꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯏꯃꯥ ꯕꯥꯕꯥ ꯀꯩꯗꯧꯔꯦ ꯅꯆꯥ ꯂꯥꯛꯂꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯂꯥꯛꯇꯦ ꯍꯥꯏꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯂꯥꯟ ꯉꯝꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇꯣ ꯐꯖꯍꯜꯂꯝꯃꯨꯅ ꯑꯗꯨꯒꯤ ꯂꯥꯏꯔꯩꯄꯥꯛꯇꯣ ꯐꯖꯍꯟꯅꯕ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯊꯦꯡꯂꯤꯕꯅꯤ ꯏꯃꯥ ꯋꯥꯔꯧꯗꯤꯌꯦ ꯏꯆꯥ ꯂꯥꯛꯄꯒꯤ ꯍꯔꯥꯎꯃꯟꯗꯅ ꯏꯃꯥ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯩꯆꯥ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯗꯧꯔꯤꯕ꯭ꯔꯥ ꯍꯜꯂꯣꯏ ꯄꯥꯕ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯑꯗꯨꯒ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯁꯨꯃꯥꯏꯅ ꯁꯤꯟ ꯁꯤꯟꯗꯅ ꯂꯩꯔꯗꯕꯅꯤ ꯏꯃꯥ ꯄꯥꯕ ꯃꯗꯨꯕꯨ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯏꯌꯦ ꯏꯃꯥ ꯄꯥꯕꯗꯁꯨ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯕꯅꯤ ꯑꯗꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯂꯥꯎ ꯂꯥꯎ ꯏꯃꯥ ꯆꯥꯛ ꯊꯨꯅ ꯊꯣꯡꯒꯦ ꯏꯆꯥ ꯄꯣꯊꯥꯔꯣ ꯂꯥꯎ ꯏꯃꯥꯅ ꯆꯥꯛ ꯏꯟꯗꯕꯁꯨ ꯀꯨꯏꯔꯦ ꯏꯃꯥ ꯆꯥꯛ ꯏꯟꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯩꯆꯥꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯂꯩꯗꯨꯅ ꯃꯥꯂꯦꯝ ꯂꯩꯕꯥꯛꯄꯨꯁꯨ ꯂꯥꯏꯔꯩꯄꯥꯛꯄꯨꯁꯨ ꯁꯦꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ